Khongjom Papal Mayai Laikai Warepam Premjit Meesigi Mayokta Semkiba JSC-na Laingakta Tanduna Lakiba Davi Thabakta Onthoktabagi Mayokta Hayeng Ayog Pung Mangadagi JSC-na Imphal Moreh Lambi Paringda Pung Nifunipan Giban Koukhre. Hiramasigi Matangda report ama. Khongjom Papal Mayai Laikai Warepam Premjit Sahi Kunumdoigi Meesigi Mari Lenina Semkiba JSC-na Laingakta Tankiba Demand Gi Matangda Ngasi Fawuda positive over response Amata Piraktabana Maram Oiraga Hayeng Ayuk Pung Mangadagi JSC-na Imphal Moreh Lambi Paringda Pung Nifunipan Giban Lauktokre. Meesigi Mari Lenina JSC convener Antikenga TOMTV ga akanana wari sanaba amada Laingakta JSC-na Tankiba Dabi Singh Ngasi Midang Phawbagi Manungda Thabakta Onthoktrabadi Hayeng Ayuk Pung Mangadagi JSC-na Imphal Moreh Lambi Paringda Pung Nifunipan gi ban sathanaba firep laure haina phongdoki Thasigi tarahumdogi ayuk pung taret rom taba matamda Kaksing Police Station gi manung sana Imphal Moreh Lambi gi sora amasung lausi khongjau ani gi marki lambi gi matai dagi asiv haksang una phangkiba Khongjom Papal Mayai Laikai dagi Warepam Premjit Sahi kunumdogi thawa yaugdraba haksang ngarang rims ki meren sangda postmortem tauki Adumainamag Laikhidrabagi haksang ngasisu imung manunggi miyoisingna laugdana leiri Nakalamaromda JSC-na Meesigi asengba langlangil ama puthokpiduna chenaba miyoising logi matungina matik saba serak pidriba phawba asiba haksang laugdaba haiba firep hongdrei miyoibagi minungsi yengduna Laikhidrabagi loinabi amadi thanipan khakta ngairiba pikliba masanupa amadi imung manungda Laingaki Maikaidagi matik saba compensation PBU haibu wafam sing yauba memorandum amasu thasigi taramarida Manipuri Minister amasung local MLA Paunam Brozenda Pisin Kibani.